Nakalamuromda ngasi yok Imphal East District ki Yangang Pokpi Police Station na konba thamnaw Pokpi Sabung Khokhuno Sana Sabi amadi Santi Khongba lomda kuki khulai paibasing na akan mamongda landarakrei Press na pangba pawmagi matungna nungway kapsilakpagi thogdogasing ngasi yok pung 10 minute kunlom tarakpa juaida kuki sing na khundariba Kaune Chingthak Sangran Thamna Pokpi Maning Ching Saimol amadi Sana Sabi mamang Natum Ching lomdagi Maitei sing na khundariba Thamna Pokpi Sabung Khokhuno Sana Sabi amadi Santi Khongba lomda nungway ron chamagi mathakta kapsilaktuna atik chatharakibani Hauzik fawbagi oina maitei khul ngakpa sing amadi security force ngi maikei dagidi khut handuna nungway kapa leitri haina pawosena makhatari Oja kanone ngasi ayuk akhoi nungmai kapagi thodo khara thoe na koina paw phogji sigi matang kari karai de to buno pung kya doi to haipet samla phabi oja Hujik kanone akhoi sangral haidana akhoi sambugo khunau ansanti khungbani manakta leiba ko sangral haidana malai adudagi na andagi di thana pokpi maning singna andagi kaune ne sidagi kapakpani pung kya doi kapanu round kya kap ki buno haipet habi pung 10 minute kulla daida akhoi round kun khare hena kapi haitare kunmari kunma ka mada thobuk thoidokpa nongoi na pan bokot pa aso open gumba yaw bokot pa di leite ko ja o thoidok na akhoi aso open di yaw ge haitare huji pokhi di paw leite to gumai hujik makhata na nongoi kap thai mafam singchi kadai kadai don ta habi oja hujik se hujik sana sabi mamang sing na tum ching ju ka pe simol le ju ka pe hujik su lep ta na thana pokpi maning ching andai sangran si kan na kapi haitare ado khoi gi maike de gi gi maite khul tari ba sing sigi som gi maike de gi khud hala ka pa khot pdi lei bro ja leite hujik tu security forces ki kai kai section thara no khot pgi ken no ubi bro ja chum section thara nga bu moi chantri ta na dum moi duty dum tawri haitare khud hala ga nui kap na bi leite ba ko moi chung kap leite som sai de kap sel pane ba ko yam no ga jero ja hujik kan na kapi